ꯑꯍꯥꯟꯕꯃꯛꯇꯗ ꯇꯨꯇꯨ ꯃꯅꯤꯄꯨꯔ ꯁ꯭ꯇꯣꯔꯤꯕꯨ ꯇꯥꯕꯤꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯄꯨ ꯇꯨꯇꯨ ꯃꯅꯤꯄꯨꯔ ꯁ꯭ꯇꯣꯔꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯗꯨꯅ ꯇꯨꯇꯨ ꯃꯅꯤꯄꯨꯔ ꯁ꯭ꯇꯣꯔꯤꯅ ꯋꯥꯔꯤ ꯑꯅꯧꯕ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯤꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤ-ꯂꯥꯟꯈꯤꯕ ꯅꯠꯇ꯭ꯔꯒ ꯃꯤꯌꯥꯝꯅ ꯇꯥꯕꯗ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯋꯥꯍꯩ ꯋꯥꯇꯥꯁꯤꯡ ꯌꯥꯎꯈ꯭ꯔꯕꯁꯨ ꯃꯌꯥꯝꯅ ꯅꯆꯥꯅꯤ ꯅꯅꯥꯎꯅꯤ ꯈꯟꯗꯨꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯔꯤ꯫ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯇꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯕꯤꯔꯣ꯫ ꯑꯩꯁꯨ ꯋꯥꯔꯤ ꯑꯁꯤ ꯄꯔꯞ ꯃꯌꯥꯝꯅ ꯅꯨꯡꯉꯥꯏꯅꯕ ꯃꯑꯣꯡꯗ ꯂꯤꯊꯖꯔꯛꯂꯒꯦ꯫ ꯑꯌꯨꯛꯀꯤ ꯄꯨꯡ 6:30 ꯇꯥꯔꯛꯄ ꯃꯇꯝꯅꯤ꯫ ꯑꯩ ꯍꯛꯆꯥꯡ ꯐꯅꯕꯅꯤ ꯍꯥꯏꯗꯨꯅ ꯑꯌꯨꯛꯀꯤ ꯋꯥꯀꯤꯡ ꯆꯠꯂꯨꯔꯕ ꯃꯇꯨꯡ ꯑꯩꯒꯤ ꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯂꯛꯑꯝꯃꯤ꯫ ꯑꯩꯅ ꯑꯁꯨꯝꯅ ꯂꯝꯕꯤꯗ ꯍꯜꯂꯛꯄ ꯑꯁꯤꯗ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯏꯌꯥꯝꯕ ꯇꯥ ꯆꯥꯎꯕ ꯑꯁꯤ ꯌꯥꯝꯅ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅ ꯏꯁꯩ ꯁꯛꯇꯨꯅ ꯂꯝꯕꯤꯗ ꯂꯥꯛꯄꯗꯣ ꯑꯩꯅ ꯎꯔꯝꯃꯤ꯫ ꯑꯩꯒꯤ ꯊꯃꯣꯏ ꯑꯉꯥꯎꯕꯤ ꯇꯥꯏꯕꯪꯗ ꯆꯠꯂꯦ ꯁꯤꯗ ꯁꯤꯜꯂꯥꯂꯥ ꯃꯆꯥ ꯐꯖꯕꯤ ꯄꯣꯛꯄꯤ ꯃꯃꯥꯎ ꯑꯣꯏꯅꯤꯡꯕꯕꯨ ꯑꯣꯏꯖꯅꯤꯡꯉꯦꯗ꯫ ꯇꯥ ꯆꯥꯎꯕꯒꯤ ꯏꯁꯩꯗꯣ ꯇꯥꯔꯒ ꯑꯩꯅ ꯅꯣꯛꯈꯤ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯀꯩꯅꯣ ꯇꯥ ꯆꯥꯎꯕ, ꯉꯁꯤꯗꯤ ꯌꯥꯝꯅ ꯉꯟꯅ ꯑꯌꯨꯛ ꯉꯟꯇꯥꯁꯤꯗ ꯋꯥꯈꯜ ꯇꯥꯔꯝꯃꯤꯗ꯫ ꯑꯗꯨꯗ ꯇꯥ ꯆꯥꯎꯕꯅ ꯍꯥꯏꯕ ꯅꯅꯥꯎꯁꯥ, ꯅꯪꯗꯤ ꯑꯌꯨꯛ ꯉꯟꯇꯥꯅ ꯀꯗꯥꯏ ꯆꯠꯂꯨꯔꯤꯕ? ꯅꯌꯥꯝꯕꯕꯨꯗꯤ ꯋꯥꯈꯜꯁꯦ ꯅꯨꯡꯉꯥꯏꯃꯟꯗꯗꯅ ꯃꯆꯥ ꯑꯃꯀꯣ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅꯕ ꯄꯥꯏꯁꯤꯜꯂꯨꯕ꯫ ꯑꯗꯨꯗ ꯑꯩꯅ ꯇꯥ ꯆꯥꯎꯕ, ꯅꯅꯥꯎꯗꯤ ꯍꯛꯆꯥꯡꯁꯦ ꯈꯔ ꯐꯔꯕꯅꯤ ꯍꯥꯏꯗꯨꯅ ꯋꯥꯀꯤꯡ ꯆꯠꯂꯨꯔꯤꯕꯅꯤ꯫ ꯑꯗꯨꯗ ꯇꯥ ꯆꯥꯎꯕꯅ ꯑꯃꯨꯛ ꯑꯩꯉꯣꯟꯗ ꯀꯔꯤ ꯅꯪꯁꯦ ꯋꯥꯀꯤꯡ ꯆꯠꯂꯨꯔꯤꯅꯦ ꯍꯥꯏꯕ? ꯋꯥꯀꯤꯡ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯃꯩꯇꯩꯂꯣꯟꯗ ꯆꯠꯄ ꯀꯣ, ꯑꯗꯨꯗ ꯅꯪꯅ ꯍꯥꯏꯅꯤꯡꯉꯤꯁꯤ ꯅꯪꯁꯦ ꯋꯥꯀꯤꯡ ꯆꯠꯂꯨꯏꯁꯤꯅꯦꯕ꯫ ꯅꯨꯗꯤ ꯑꯩꯈꯣꯏ ꯂꯣꯟꯗ ꯍꯥꯏꯔꯒꯗꯤ ꯅꯪꯁꯦ ꯆꯠꯂꯨꯔꯤꯅꯤꯅꯦ꯫ ꯇꯥ ꯆꯥꯎꯕꯒꯤ ꯋꯥꯗꯣ ꯑꯩꯅ ꯇꯥꯔꯒ ꯑꯩꯁꯦ ꯅꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏ ꯇꯥ ꯆꯥꯎꯕꯅ ꯍꯦꯛ ꯉꯥꯡꯊꯣꯔꯛꯄ ꯋꯥꯁꯤꯗꯤꯕ ꯑꯌꯨꯛ ꯉꯟꯇꯥꯁꯤꯗ ꯑꯃꯨꯛ ꯅꯅꯥꯎꯁꯦ ꯅꯣꯛꯍꯟꯕꯤꯔꯦ꯫ ꯑꯗꯨꯗ ꯇꯥ ꯆꯥꯎꯕꯅ ꯍꯥꯏꯕ ꯅꯪꯒꯤ ꯅꯌꯥꯝꯕꯅ ꯍꯥꯏꯔꯤꯁꯤꯕꯨ ꯂꯥꯟꯕ ꯌꯥꯎꯕ꯭ꯔꯅꯦ? ꯆꯨꯝꯃꯝꯅꯤꯗ ꯏꯅꯥꯎ ꯏꯕꯨꯡꯉꯣ, ꯅꯪꯁꯤ ꯆꯠꯂꯨꯔꯤꯕꯅꯤꯅꯦ꯫ ꯑꯗꯨꯗ ꯑꯩꯅ ꯑꯣ ꯃꯥꯅꯤ ꯇꯥ ꯆꯥꯎꯕꯅꯕꯨ ꯍꯥꯏꯔꯗꯤ ꯂꯣꯏꯅ ꯍꯦꯛ ꯆꯨꯝꯃꯦ꯫ ꯑꯗꯨ ꯇꯥ ꯆꯥꯎꯕ, ꯅꯅꯥꯎ ꯊꯦꯡꯖꯤꯜꯂꯛꯑꯦ, ꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯇꯦꯅ ꯍꯥꯏꯅꯔꯝꯃꯅꯤ꯫ ꯅꯅꯥꯎ ꯈꯖꯤꯛꯇꯪ ꯍꯥꯟꯖꯔꯝꯃꯒꯦ, ꯇꯥ ꯆꯥꯎꯕ ꯉꯥꯏꯍꯥꯛꯇꯪ ꯉꯥꯎꯕꯤꯌꯣꯀꯣ ꯍꯥꯏꯅ ꯍꯥꯏꯔꯝꯃꯒ ꯑꯩꯁꯦ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯃꯥꯏꯀꯩ ꯄꯥꯡꯂꯛꯑꯝꯃꯤ꯫ ꯑꯩꯅ ꯌꯨꯝ ꯍꯜꯂꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯌꯨꯝꯗꯒꯤ ꯑꯩꯈꯣꯏꯒ ꯌꯨꯝ ꯊꯪꯅꯕꯗ ꯂꯩꯕ ꯀꯀꯥ ꯀꯦꯁꯧꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯀꯀꯥ ꯀꯦꯁꯧꯒꯤ ꯃꯃꯥ, ꯃꯣꯏ ꯑꯅꯤꯁꯤ ꯑꯩꯈꯣꯏ ꯌꯨꯝꯗꯒꯤ ꯌꯥꯝꯅ ꯁꯥꯎꯅ ꯊꯣꯛꯂꯛꯑꯝꯃꯤ꯫ ꯑꯗꯨꯗ ꯑꯩꯁꯨ ꯀꯔꯤ ꯀꯗꯧꯕ ꯌꯥꯎꯔꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯏꯃꯨꯡꯗ ꯌꯥꯝꯅ ꯊꯨꯅ ꯆꯪꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯅ ꯏꯃꯥꯗ ꯀꯔꯤ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ, ꯀꯀꯥ ꯀꯦꯁꯧꯒꯤ ꯅꯨꯄꯤꯒ ꯀꯀꯥ ꯀꯦꯁꯧꯒꯤ ꯃꯃꯥꯁꯤꯅ ꯑꯁꯨꯛ ꯁꯥꯎꯅ ꯍꯟꯈ꯭ꯔꯤꯕꯁꯤ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯑꯗꯨꯗ ꯏꯃꯥꯅ ꯑꯣ ꯅꯌꯥꯝꯕ ꯌꯥꯝ ꯐꯤꯡꯒꯟꯕ ꯌꯥꯝ ꯁꯥꯎꯒꯟꯕ ꯑꯃ ꯂꯩꯕꯗꯣ, ꯑꯗꯨꯅ ꯅꯣꯏ ꯀꯀꯥ ꯀꯦꯁꯧꯒꯤ ꯃꯈꯨꯠꯇꯣ ꯁꯤꯡꯒꯥꯏꯕꯥꯛꯅ ꯀꯟꯊꯠꯂꯨꯔꯤꯕꯅꯤ, ꯑꯗꯨꯗ ꯁꯥꯎꯔꯗꯨꯅ ꯋꯥꯀꯠꯄ ꯂꯥꯛꯑꯝꯃꯤꯕꯅꯤ꯫ ꯑꯩꯈꯣꯏꯗꯥꯗꯤ ꯀꯩꯗꯧꯕꯒꯤ ꯀꯀꯥ ꯀꯦꯁꯧꯒꯤ ꯃꯈꯨꯠꯇꯣ ꯁꯤꯡꯒꯥꯏꯕꯥꯛꯅ ꯀꯜꯂꯨꯔꯤꯕ? ꯑꯣ ꯅꯣꯏ ꯀꯀꯥ ꯀꯦꯁꯧꯅꯅꯦ ꯉꯁꯥꯏ ꯑꯌꯨꯛ ꯑꯉꯟꯕꯗ ꯑꯩꯈꯣꯏꯒꯤ ꯑꯋꯥꯡ ꯊꯪꯕ ꯍꯤꯡꯒꯣꯜ ꯑꯁꯤꯗ ꯑꯃꯣꯠ ꯑꯀꯥꯏ ꯍꯨꯟꯖꯜꯂꯦꯌꯦ꯫ ꯑꯗꯨꯗ ꯅꯌꯥꯝꯕꯅ ꯎꯍꯧꯔꯕꯖꯥꯠꯅꯤ꯫ ꯑꯗꯨꯗꯩ ꯁꯥꯎꯔꯗꯨꯅ ꯅꯌꯥꯝꯕꯅ ꯅꯣꯏ ꯀꯀꯥ ꯀꯦꯁꯧꯒꯤ ꯃꯈꯨꯠ ꯑꯗꯣ ꯀꯟꯊꯠꯂꯨꯔꯤꯕꯅꯤ꯫ ꯑꯁ ꯑꯩꯈꯣꯏꯗꯥꯁꯨ ꯐꯖꯗꯦꯍꯦ, ꯐꯖꯅ ꯍꯥꯏꯔꯁꯨ ꯌꯥꯕꯗꯨꯗ꯫ ꯑꯗꯣ ꯏꯃꯥ, ꯑꯩꯈꯣꯏꯗꯥꯕꯨ ꯍꯧꯖꯤꯛꯄꯨ ꯀꯥꯏꯗ ꯆꯠꯈꯤꯒꯦ? ꯑꯣ ꯑꯩꯅ ꯈꯔ ꯉꯥꯡꯂꯨꯕꯅꯤ, ꯐꯖꯅ ꯍꯥꯏꯔꯕꯁꯨ ꯌꯥꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯁꯤꯡꯒꯥꯏꯕꯥꯛꯅ ꯀꯜꯂꯨꯔꯤꯗꯨꯕꯨ ꯍꯥꯏꯅ ꯑꯗꯨꯗ ꯁꯥꯎꯔꯒ ꯆꯠꯈ꯭ꯔꯤꯕꯅꯤ꯫ ꯍꯣꯔꯦꯟ ꯌꯨꯝ ꯍꯟꯖꯜꯂꯛꯑꯣꯏ ꯀꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯈꯪꯗ꯭ꯔꯦꯗ ꯇꯧꯔꯤꯁꯤ, ꯅꯌꯥꯝꯕꯁꯤ ꯀꯔꯝ ꯊꯣꯛꯀꯗꯕꯅꯣ ꯈꯪꯗ꯭ꯔꯦ꯫ ꯃꯥꯒꯤ ꯐꯤꯡꯒꯟꯕꯁꯦ ꯑꯁꯤꯗ ꯈꯔ ꯍꯜꯂꯕꯗꯤ ꯐꯗꯧꯅꯤ꯫ ꯐꯔꯦꯁꯦ, ꯁꯤꯅ ꯁꯤ ꯑꯣꯏꯈ꯭ꯔꯦ, ꯆꯣ ꯕ꯭ꯔꯦꯛꯐꯥꯁ ꯆꯥꯊꯣꯛꯎꯔꯣ, ꯋꯥꯔꯝꯃꯅꯤ꯫
ꯑꯩꯅ ꯇꯦꯕꯜꯗ ꯊꯝꯂꯝꯃꯕꯅꯤ ꯑꯗꯨꯗ ꯑꯩꯁꯨ ꯍꯣꯏ ꯏꯃꯥ ꯍꯥꯏꯔꯒ ꯕ꯭ꯔꯦꯛꯐꯥꯁ ꯇꯧꯕ ꯆꯪꯂꯝꯃꯤ ꯑꯁꯨꯝ ꯇꯧꯗꯅ ꯍꯞꯇꯥ ꯑꯃꯔꯣꯝ ꯍꯧꯖꯤꯟꯈ꯭ꯔꯦ ꯀꯥꯀꯥ ꯀꯦꯁꯣ ꯍꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯨ ꯑꯩꯈꯣꯏ ꯌꯨꯝꯗ ꯆꯪꯂꯛꯈꯤꯗ꯭ꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒ ꯀꯥꯀꯥ ꯀꯦꯁꯣ ꯍꯣꯏꯒ ꯐꯥꯎꯅꯐꯝ ꯂꯝꯕꯤ ꯑꯁꯤꯁꯨ ꯀꯥꯀꯥ ꯀꯦꯁꯣ ꯍꯣꯏꯅ ꯆꯤꯡꯗꯅ ꯋꯥꯜ ꯁꯥꯗꯨꯅ ꯈꯥꯖꯤꯜꯂꯛꯈ꯭ꯔꯦ ꯃꯇꯝ ꯑꯗꯣ ꯑꯩ ꯀ꯭ꯂꯥꯁ 10 ꯊꯥꯔꯝꯗꯥꯏꯒꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯂꯩꯕ ꯀꯣꯆꯤꯡ ꯁꯦꯟꯇꯔ ꯑꯃꯗ ꯀꯣꯆꯤꯡ ꯇꯧꯕ ꯌꯥꯝꯅ ꯀꯟꯅ ꯆꯠꯂꯤꯕ ꯃꯇꯝꯅꯤ ꯑꯩꯒꯤ ꯀꯣꯆꯤꯡ ꯑꯁꯤ ꯁꯕꯖꯦꯛ ꯁꯨꯅꯕ ꯇꯧꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯨꯡꯊꯤꯟꯒꯤ ꯄꯨꯡ 4ꯗꯒꯤ ꯍꯧꯔꯒ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9 ꯐꯥꯎꯕ ꯇꯧꯔꯝꯃꯤ ꯑꯗꯨꯗ ꯅꯨꯃꯤꯠ ꯑꯗꯨꯗꯤ ꯁꯥꯔꯣꯃꯦꯅ ꯑꯪꯀ ꯑꯃ ꯑꯩꯈꯣꯏꯗ ꯍꯣꯠꯍꯜꯂꯝꯃꯤ ꯑꯗꯨꯒ ꯑꯪꯀ ꯑꯗꯣ ꯐꯣꯟ ꯇꯥꯗ꯭ꯔꯤ ꯐꯥꯎꯕ ꯑꯩꯈꯣꯏ ꯀꯅꯥꯝꯇ ꯌꯨꯝ ꯍꯟꯕ ꯌꯥꯔꯣꯏ ꯍꯥꯏꯅꯁꯨ ꯍꯥꯏꯔꯝꯃꯤ ꯑꯗꯨꯅ ꯅꯨꯃꯤꯠ ꯑꯗꯨꯗꯤ ꯄꯨꯡꯁꯦ ꯑꯩꯅ ꯌꯨꯝꯗ ꯑꯪꯀ ꯑꯗꯣ ꯍꯣꯠꯄ ꯂꯣꯏꯔꯒ ꯍꯜꯂꯛꯄꯗꯗꯤ ꯄꯨꯡ 9ꯃꯨꯛ ꯇꯥꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗꯗꯤ ꯏꯪꯊꯝ ꯊꯥꯒ ꯑꯣꯏꯕꯅꯦ ꯌꯥꯝꯅꯁꯨ ꯏꯪꯂꯝꯃꯤ ꯑꯗꯨꯒ ꯂꯩꯆꯤꯟ ꯑꯁꯤꯁꯨ ꯌꯥꯝꯅ ꯊꯥꯔꯝꯃꯤ ꯑꯗꯨꯗ ꯑꯩꯅ ꯑꯩꯒꯤ ꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯌꯨꯝꯒ ꯀꯥꯀꯥ ꯀꯦꯁꯣꯏꯒ ꯐꯥꯎꯅꯐꯝ ꯂꯝꯕꯤ ꯑꯁꯤꯗ ꯃꯃꯤꯑꯣꯏ ꯁꯥꯃꯤꯑꯣꯏ ꯑꯃꯨꯕ ꯌꯥꯝꯅ ꯋꯥꯡ ꯆꯥꯎꯕ ꯃꯤꯑꯣꯏ ꯀꯩꯑꯣꯏ ꯇꯧꯕ ꯑꯃꯅ ꯂꯦꯞꯄꯝꯕꯗꯣ ꯑꯩꯅ ꯎꯔꯝꯃꯤ ꯑꯩꯗꯤ ꯃꯇꯝ ꯑꯗꯨꯗ ꯌꯥꯝꯅ ꯑꯉꯥꯡꯒ ꯑꯣꯏꯕꯁꯤꯗ ꯌꯥꯝꯅ ꯀꯤꯔꯝꯃꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯀꯟꯅ ꯆꯦꯟꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯑꯩꯅ ꯏꯃꯥꯗ ꯏꯃꯥ ꯑꯩꯈꯣꯏꯒ ꯀꯥꯀꯥ ꯀꯦꯁꯣꯏꯒ ꯐꯥꯎꯅꯐꯝ ꯂꯝꯕꯤꯗꯣ ꯑꯗꯨꯗ ꯃꯤꯔ ꯂꯥꯏꯔ ꯈꯪꯗꯕ ꯑꯃ ꯂꯦꯞꯄꯒ ꯂꯩꯍꯧꯏ ꯑꯩ ꯌꯥꯝ ꯀꯤꯔꯦ ꯏꯃꯥ ꯑꯩꯒꯤ ꯋꯥꯍꯩ ꯑꯗꯣ ꯇꯥꯕꯗ ꯑꯩꯒꯤ ꯏꯃꯥꯅ ꯅꯪꯅ ꯍꯥꯏꯔꯤꯁꯤꯕꯨ ꯁꯦꯡꯂꯕ꯭ꯔꯅꯦ ꯅꯅꯥꯎꯆꯥ ꯂꯥꯛꯑꯣ ꯏꯃꯥꯒ ꯊꯣꯛꯂꯒ ꯀꯅꯥꯅꯣ ꯌꯦꯡꯉꯨꯁꯤ ꯂꯥꯎ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯏꯃꯥ ꯑꯃꯗꯤ ꯑꯩꯁꯤ ꯀꯥꯀꯥ ꯀꯦꯁꯣ ꯍꯣꯏꯒ ꯑꯩꯈꯣꯏꯒ ꯐꯥꯎꯅꯐꯝ ꯂꯝꯕꯤ ꯑꯗꯨꯗ ꯂꯥꯛꯑꯝꯃꯤ ꯑꯗꯨꯕꯨ ꯏꯃꯥ ꯏꯕꯥꯅꯤꯅ ꯆꯠꯂꯨꯕ ꯃꯇꯝꯗꯗꯤ ꯃꯐꯝ ꯑꯗꯨꯗ ꯀꯅꯥꯁꯨ ꯂꯩꯕ ꯎꯔꯝꯗꯦ ꯑꯗꯨꯗ ꯏꯃꯥꯅ ꯁꯤꯗꯗꯤ ꯀꯅꯥꯁꯨ ꯂꯩꯇꯦꯅ ꯅꯅꯥꯎꯆꯥ ꯅꯪꯕꯨ ꯉꯁꯥꯏ ꯁꯤꯗ ꯂꯩꯍꯧꯋꯦ ꯍꯥꯏꯕꯗꯥꯏꯅꯦ ꯑꯗꯨꯗ ꯑꯩꯅꯁꯨ ꯍꯣꯏ ꯏꯃꯥ ꯉꯁꯥꯏꯗꯤ ꯁꯤꯒꯤ ꯃꯄꯥꯁꯤꯗ ꯂꯦꯞꯄꯒ ꯂꯩꯍꯧꯕꯅꯦ ꯍꯧꯖꯤꯛꯇꯤ ꯂꯩꯔꯝꯗ꯭ꯔꯦ ꯑꯗꯨꯗ ꯑꯩꯒꯤ ꯏꯃꯥꯅ ꯌꯥꯔꯦꯁꯦ ꯆꯪꯂꯁꯤ ꯂꯥꯎ ꯌꯥꯝꯅ ꯍꯦꯟꯅꯁꯨ ꯈꯟꯖꯤꯜꯂꯨꯔꯅꯨ ꯏꯆꯥꯁꯤꯗꯤ ꯍꯥꯏꯗꯨꯅ ꯏꯃꯥꯅ ꯑꯩꯕꯨ ꯊꯦꯝꯖꯤꯟꯕꯤꯗꯨꯅ ꯌꯨꯝꯗ ꯏꯃꯥ ꯏꯕꯥꯅꯤ ꯑꯃꯨꯛ ꯆꯪꯃꯤꯟꯅꯔꯛꯑꯝꯃꯤ ꯌꯨꯝꯗ ꯍꯦꯛ ꯆꯪꯂꯛꯄꯒ ꯏꯃꯥꯅ ꯆꯥꯛ ꯆꯥꯊꯣꯛꯅꯕ ꯇꯧꯔꯁꯤ ꯅꯅꯥꯎꯆꯥ ꯊꯦꯡꯖꯤꯜꯂꯛꯑꯦ ꯃꯇꯝꯁꯤ ꯑꯗꯨꯗ ꯑꯩꯅ ꯏꯃꯥ ꯑꯩꯈꯣꯏ ꯗꯥꯗꯤ ꯀꯥꯏ ꯆꯠꯈꯤꯒꯦ ꯃꯥ ꯍꯜꯂꯛꯄ ꯉꯥꯏꯔꯒ ꯄꯨꯟꯅ ꯆꯥꯔꯁꯤꯗꯅ ꯑꯗꯨꯗ ꯏꯃꯥꯅ ꯅꯌꯥꯝꯕꯗꯣ ꯉꯁꯥꯏ ꯐꯥꯎꯕꯗ ꯆꯠꯂꯨꯒꯦ ꯀꯨꯏꯔꯛꯑꯣꯏꯅ ꯍꯥꯏꯔꯛꯑꯝꯕꯅꯤ ꯍꯧꯖꯤꯛꯐꯥꯎ ꯍꯜꯂꯛꯇ꯭ꯔꯤꯕꯁꯤꯅꯤ ꯈꯪꯗ꯭ꯔꯦꯗ ꯇꯧꯔꯤꯁꯤ ꯅꯌꯥꯝꯕꯁꯤꯅ ꯀꯔꯝ ꯊꯣꯛꯀꯗꯕꯅꯣ ꯑꯩꯅꯦ ꯅꯪꯒꯤꯗꯤ ꯌꯥꯝꯅ ꯊꯣꯏꯅ ꯍꯦꯟꯅꯕꯨ ꯄꯥꯈꯠꯂꯨꯗꯦ ꯑꯗꯨꯝ ꯅꯪꯅ ꯊꯣꯛꯄ ꯑꯃ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕ ꯏꯃꯥꯅ ꯈꯪꯉꯤ ꯑꯗꯨꯗꯅꯦ ꯅꯪꯒꯤ ꯅꯌꯥꯝꯕꯁꯤꯅꯤ ꯑꯩꯅ ꯌꯥꯝꯅ ꯄꯥꯈꯠꯂꯤꯕꯁꯤ ꯑꯩꯅ ꯍꯥꯏꯕ ꯂꯥꯛꯄ ꯑꯃꯠꯇ ꯐꯖꯅ ꯇꯥꯗꯦ ꯅꯄꯥꯕꯨꯡꯗꯨꯃꯇꯪ ꯂꯩꯖꯔꯝꯃꯗꯤꯅꯦ ꯑꯁꯨꯝꯅꯁꯨ ꯇꯧꯔꯝꯃꯣꯏ ꯍꯥꯏꯔꯒ ꯑꯩꯒꯤ ꯏꯃꯥꯁꯤ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯛꯑꯝꯃꯤ ꯑꯗꯨꯗ ꯑꯩꯅ ꯏꯃꯥꯒꯤ ꯃꯄꯤ ꯑꯗꯣ ꯇꯩꯊꯣꯛꯄꯤꯔꯒ ꯏꯃꯥ ꯀꯞꯀꯅꯨꯁꯦ ꯀꯩꯗꯧꯕꯒꯤ ꯀꯞꯄꯤꯅꯣ ꯅꯁꯥ ꯂꯩꯔꯤꯁꯤꯗꯤ ꯑꯗꯣ ꯏꯃꯥ ꯈꯣꯏꯗꯥꯁꯤ ꯊꯥꯏꯅꯗꯤ ꯑꯩꯈꯣꯏꯗꯧ ꯇꯧꯔꯛꯄ ꯃꯇꯝꯗ ꯂꯥꯏꯔꯤꯛꯀ ꯌꯥꯝꯅ ꯄꯥꯔꯝꯃꯦ ꯍꯥꯏꯗꯥꯏꯅꯦ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯑꯗꯨꯗ ꯑꯩꯒꯤ ꯏꯃꯥꯅ ꯆꯨꯝꯃꯤ ꯅꯅꯥꯎꯆꯥ ꯅꯌꯥꯝꯕꯁꯤ ꯍꯥꯟꯅ ꯁꯨꯃꯥꯏꯅ ꯇꯧꯔꯛꯄꯗꯤ ꯅꯠꯇꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯧꯅ ꯂꯥꯏꯔꯤꯛ ꯌꯥꯝꯅ ꯄꯥꯔꯛꯄꯅꯤ ꯃꯇꯝ ꯄꯨꯝꯕꯗ ꯂꯥꯏꯔꯤꯛꯀ ꯑꯗꯨꯝ ꯁꯥꯒꯣꯏꯅꯔꯒ ꯍꯧꯔꯛꯄꯅꯤ ꯑꯗꯨꯕꯨ ꯅꯄꯥꯕꯨꯡꯅ ꯃꯅꯨꯡ ꯃꯇꯝ ꯆꯥꯗꯅ ꯂꯩꯈꯤꯗꯕꯗꯣ ꯑꯗꯨꯗꯩꯅꯤ ꯅꯌꯥꯝꯕꯅ ꯁꯨꯝꯅ ꯇꯧꯈ꯭ꯔꯤꯕꯁꯤ ꯏꯃꯥꯒ ꯏꯕꯥꯅꯤꯅ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯒꯤ ꯃꯇꯝ ꯑꯁꯤꯗ ꯑꯩꯒꯤ ꯗꯗꯥ ꯑꯁꯤ ꯌꯨꯝꯗ ꯌꯥꯝꯅ ꯐꯤꯡꯅ ꯆꯪꯂꯛꯑꯝꯃꯤ ꯑꯗꯨꯒ ꯃꯥꯒꯤ ꯀꯥꯒꯤ ꯐꯃꯨꯡ ꯅꯥꯀꯟꯗ ꯂꯩꯕ ꯁꯤꯡꯒꯥꯏꯕꯥꯛ ꯑꯗꯣ ꯄꯨꯗꯨꯅ ꯑꯃꯨꯛ ꯐꯤꯡꯅ ꯃꯄꯥꯟꯗ ꯊꯣꯛꯀꯦ ꯇꯧꯔꯝꯃꯤ ꯑꯗꯨꯗ ꯏꯃꯥꯅ ꯈꯣꯏ ꯗꯗꯥꯗ ꯀꯗꯥꯏꯗꯅꯣ ꯑꯆꯧꯕ ꯅꯪꯅ ꯑꯗꯨꯛ ꯐꯤꯡꯅ ꯊꯣꯛꯏꯗꯨꯕꯣ ꯍꯥꯏꯅ ꯍꯪꯂꯝꯃꯤ ꯑꯗꯨꯗ ꯗꯗꯥꯅ ꯏꯃꯥ ꯑꯩꯈꯣꯏꯒꯤ ꯁꯪꯒꯣꯏꯒꯤ ꯃꯃꯥꯡ ꯊꯪꯕ ꯀꯥꯁꯤꯗ ꯍꯨꯔꯥꯟꯕ ꯑꯃ ꯆꯪꯍꯧꯔꯦ ꯑꯗꯨꯗ ꯑꯩꯅ ꯎꯍꯧꯕꯗꯒꯤ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯊꯅꯝꯃꯕꯅꯤ ꯍꯨꯔꯥꯟꯕꯗꯣ ꯉꯁꯤꯗꯤ ꯐꯖꯅ ꯁꯥꯟꯗꯔꯒꯦ ꯁꯤꯡꯒꯥꯏꯕꯥꯁꯤꯅ ꯍꯥꯏꯔꯝꯃꯒ ꯑꯃꯨꯛ ꯌꯥꯝꯅ ꯐꯤꯡꯅ ꯑꯩꯈꯣꯏ ꯗꯗꯥ ꯑꯁꯤ ꯃꯄꯥꯟꯗ ꯊꯣꯛꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯑꯩꯈꯣꯏ ꯗꯗꯥꯅ ꯍꯥꯏꯔꯝꯃꯒ ꯌꯥꯝꯅ ꯊꯨꯅ ꯊꯣꯛꯈꯤꯕꯗꯨꯗꯗꯤ ꯏꯃꯥ ꯏꯕꯥꯅꯤꯁꯤ ꯌꯥꯝꯅ ꯄꯥꯈꯠꯂꯝꯃꯤ ꯑꯗꯨꯒ ꯏꯃꯥ ꯏꯕꯥꯅꯤꯁꯨ ꯃꯄꯥꯟꯗ ꯌꯥꯝꯅ ꯊꯨꯅ ꯑꯩꯈꯣꯏ ꯗꯗꯥꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯑꯝꯃꯤ ꯑꯁꯨꯝ ꯇꯧꯗꯅ ꯗꯗꯥ
ima amadi aikhoi gi sangoi sida yorakame aikhoi dadana aikhoi gi sangoi si hek yobaga sangoi gi thong ado hang thoklame aduga mahakna paidi ba singai ba ado amuk hai haiduna ngasidi huran ba manangan pomba tare do haiduna masinda solaga aikhoi sangoi duda amuk yamna thuna sangkhirame aduga ima amadi aisu dalagi matung induna sangoi duda yamna thuna sanglakame aduba aikhoina sangoi duda sangluba matamdadi sangoi dudadi kanasu leibu uramde aduda aikhoi dadana ai karomda mu dotkhre haiduna sangoi manung aduda koithi thiba haurakame aduba sangoi adudadi kanasu leiramde aduda aikhoi imana dadada asoba lawse imungda sanglasi nangbu karam thokadabano khangdrene ima nangi khanmada warene lawse sanglasi haiduna imana aikhoi dadagi makut ado pairaduna imung lomda yamna wana pusilame aduga saksangda thariba chawkri aduda famhalame aduga imana sese imana sakthirage sak sathosi kanate puran bagane ngasaina chelamani isagi satrado ubada hairaga imana sak ado thirame tanja aduda aikhoi gi sangoi dagi posai tarakpagi makhol ama yamna hauna aikhoina tarakame makhona do tabadagi aikhoi dada asi phamlambadagi yamna thuna hawalaga amu aikhoi gi sangoi maikai tamna yamna kanna sien khirame aikhoi dadana adumna sien khibadudadi ima ibanisu pakhaladuna amuk sangoi maikai tamna ima ibanisu selakame adubu ima ibanina sangoi eduda yowa matamdadi aikhoi gi dada asi laibak makhada longna taraga gyan mangduna leirame madu ubada ima ibanisi kanna dada ki manakta sensilame aduga aikhoi gi imana dada do hugat piraga ibosa wakadoroge nangbu mit pango haiduna hairame adubu aikhoi dada gi mamit adudi sungpang pangthokla amdi aduda imana mu aingoda nanausa ising khara puthora usalo haiduna hairak ame aisu hoi ima haiduna imungda amu kanna sensalame aduga sakumdagi ising glass asawa ama puthoraktuna imada pirame adudagidi imana ising ado aikhoi dadagi makokta khazik khazik thabirame asawa imana kaurisibu tabro nangbo se tadi amuk thawgolo se mitto pango imana kaurisibu tadrabami nangbo se mitse pango haina imana yamna nungaitana aikhoi dadada hairame ngayaki matung aikhoi dadagi mamit ado yamna thuna pangthokla aduga amu fat lawna lepkhatlaga kaidorage mayam sida puna lebirami sibo kana kaidoba yaurage haina hairak aduda imana asawu nang kasum tawdraba kamai tawrino nangbu haina hanglame aduda aikhoi dadana kainoima ai kasum tawdina aibu kari tawrage kasum tawdi haina aikhoi dadana khumlakame aduga amu aikhoi dadasi chak yamna lame chak sarurani nabani dingai hak lehogone hairamaga amuk parap yumda sangkhirame aikhoi dadagi mawong matawado ubada ima ibanisi yamna ngakna yengnarame aduga ngayaki matung ima ibanisu amuk yumda changlakame ima ibanina yumda changlakpa matamdadi aikhoi dada asi chakhumda famladuna chakase thidabi rice cooker aduda hengjang pulap haisilladuna kuina saba thakwa phangjaraktraba miyoi amagumna chakhumgase yamna sauna taraga maikhat kasi yamna launa katholaga sabado mai vanina urame aikhoi dadana tawrakliba mawong mataw ado ubada imana aikhoi dadada karino soba nangna tawriduna nangbu chaktu phana chaninglabasu phajana thiraga saba yadro nati nangna thibata lagasu imana dum thidaw leire imagi wahi singado tabaga aikhoi dada asi chak khukpado toklame aduga chak aduda ising zoro haijellame aduga imada yamna sauna yenglamaga amuk magi katamna parap sangkhirame aikhoi dadana tawrakliba mawong mataw mayamdo urubada aikhoi ima amadi ibanisi yamna ngaklame aduga imana karino masi ngangsina tawriba mayamsibo ai ne
मागी खनबदा कोकसे माथा यामना साइ हाइदुना इमाना मुरुम मुरुम सोलम्बे असुम तौदना नुमित असिसु असुम हौसिन किरम्बे मथंगी नुमित की अयुकी पुंग निफान मखाइमु तासल्लाकु मतमनी इमाना इंगोंदा नयामदु अमुक्ता हौदु उसो मतमसे आ यौख्रे हाइदुना हाइरक अम्मी अदुदैसु होई इमा हाइदुना हाइरमलगा अखोई ददागी कादा संगलक अम्मी अदुगा अखोई ददागी फमुंग मनाक्तुदा लेपगा कांखलदो हाइदोला अम्मी अदुबो इने कांखलदो हाइदोलुबा मतमददी अखोई ददादी फमुंग अदुदा लैरमदे अदुदैना करिनोने अखोई ददादी ngasi kasidagi tholakibsu ude kadai chakrabano haiduna ka aduda koile leiduna aina yenglabe ngayaki matung aikhoi dadagi ka aduda leibu upu manungdagi murum murum sonma makona ma aina tarame aina makona do tabdagi upu adugi manakta sangsilame aduga upu adugi thonga do aina yamna thuna hangtoklaga upu adugi manungda aina yenglame aina upu manung aduda yengluba matamdadi aikhoi dada asi upu manung aduda phamladuna masinda murum murum sonduna leiramme adudaina kaino dada nangdi phamungda tungedi haidudana upu manung sida kaidauruiba haina hanglamme aduda dadana upu manungdagi fallauna sokthoraglaga mamit ado aingonda khana yenglakamme aduga ngarang ahing bud amana koitan tanarakpadi masida lolibani angang nadi khanglaroi haiduna hairamlaga among mapanda parap parap thokhiramni aikhoi dadana tawrakliba mong matong mayamdo ubada aisi yamna ngakpa fawrami aduga wakalda aikhoi dada sibu laitinga ongnara bazara hainasu khanba hauraklammi numidangi pung nipan makhaimu tasalakpa matamni ai coaching tawruraba matung aikhoi gi yumda halakammi aina asumna halakpa matam asida aikhoi ka ke sohoiga faunabam lambi asida miyoi amana kaka ke sohoigi yublomda onsallaga hanjan hanjan khoiramaga leibado aina urame aisu madu ubada wakalla kiba amadi khara khara faurami adubu kanano tawribasi hainasu yamna khangningba poklammi aduna aina tapna tapna miyoi atugi manakta changsillammi adubu aina miyoi atugi manakta changsilluba matamdadi miyoi atu atai kanamata oiramde aige hek pokminariba aige dada asi oiraga leirami asumna aikhoi dadana amamba marak aduda adumna tawramba adudadi aisi kiman kivana yumda chensillammi aduga aina urakhiba mayamado imada loina tamlammi imaso aina tamlak iba wado hek tabaga mapanda kanna aikhoi dadana leidiba mafam aduda kanna sienkirammi aduga aisu imagi matungda kanna selakame asumna imana dadana leiriba mafamado hek yaubaga dadaki lengchumado pairaduna singkhatlammi aduga kaino asauba nangna tawriba mawng matau mayam asibu haina kaptuna hairammi aduda aikhoi dadana kanna noklakame aduga ima aibu kaidauragene kaim tawtine haiduna amo yumlomda parap parap sangkhirammi tanja aduda aina imada ima aikhoi dadagi si laigumba ama oknaba male aidi khoi dadana asmain tawbase yamna ki haina hairammi aduda imana aisu khalamibne aina chingnajabasu khara lei fare hayeng ai noi pupu thambal kaurage duga loina khanglani kanana kari tawri kanana kari sanari haibado fare se sanglasi lao isa sidi yam hinasu khansilunu kari mata tawroi ima leiringaida haina hairak amme aduga ima ibani si amu imungda sanglammi numidangi pung tramathoi makhaimu tasalakpa matamni aigi kada larik paduna leirammi aina asumna larik paringaigi matam asida aikhoigi yumgi thong ase hangtokpagi makhon ama aina tarammi aduga imungdagi miyoi amana thokibagi makhon sisu aina tarammi asumna aina makhon tarakpa asidadi aina aikhoi ima asi tumba hautoklammi aduga aikhoi dada asi kaidunoma thokre haina aina imada tamlammi aigi wado tabadagi imasu yamna thuna hawala amme aduga ima ibani si mapanda thokla amme adubu ima ibani na mapanda tholakpa matamdadi mapandadi aikhoi dada asi leiba uramde
ꯑꯗꯨꯗꯗꯤ ꯏꯃꯥ ꯏꯕꯥꯅꯤꯁꯤ ꯌꯥꯝꯅ ꯄꯥꯈꯠꯂꯝꯃꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯗꯗꯥꯁꯤ ꯀꯔꯥꯏꯗ ꯆꯠꯈ꯭ꯔꯕꯅꯣ ꯍꯥꯏꯗꯨꯅ ꯏꯃꯥ ꯏꯕꯥꯅꯤꯅ ꯌꯥꯝꯅ ꯀꯟꯅ ꯊꯤꯔꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯑꯩꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯈꯥ ꯊꯪꯕꯗ ꯂꯩꯕ ꯄꯨꯈ꯭ꯔꯤ ꯈ꯭ꯋꯥꯡꯃꯨꯛꯀꯤ ꯆꯥꯡꯗ ꯂꯨꯕ ꯑꯁꯤꯗ ꯃꯤꯑꯣꯏ ꯑꯃꯅ ꯆꯣꯡꯊꯈꯤꯕꯒꯤ ꯃꯈꯣꯟ ꯑꯃ ꯌꯥꯝꯅ ꯍꯧꯅ ꯏꯃꯥ ꯏꯕꯥꯅꯤꯅ ꯇꯥꯔꯛꯑꯝꯃꯤ ꯃꯈꯣꯟ ꯑꯗꯣ ꯇꯥꯕꯗꯒꯤ ꯏꯃꯥ ꯏꯕꯥꯅꯤꯁꯤ ꯌꯥꯝꯅ ꯊꯨꯅ ꯑꯩꯈꯣꯏꯒꯤ ꯃꯈꯥ ꯊꯪꯕꯗ ꯂꯩꯕ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯆꯦꯜꯂꯛꯑꯝꯃꯤ ꯑꯗꯨꯒ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯌꯦꯡꯂꯝꯃꯤ ꯏꯃꯥ ꯏꯕꯥꯅꯤꯅ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏ ꯗꯗꯥꯁꯤ ꯄꯨꯈ꯭ꯔꯤ ꯃꯌꯥꯏꯗꯨꯗ ꯃꯀꯣꯛꯇ ꯐꯤ ꯑꯉꯧꯕ ꯑꯃ ꯌꯦꯠꯁꯜꯂꯒ ꯃꯍꯥꯛꯀꯤ ꯃꯃꯤꯠ ꯑꯗꯣ ꯆꯦꯖꯦꯠ ꯎꯏꯁꯤꯜꯂꯗꯨꯅ ꯖꯒꯣꯏ ꯁꯥꯔꯒ ꯂꯩꯔꯝꯃꯤ ꯑꯩꯈꯣꯏ ꯗꯗꯥꯅ ꯇꯧꯔꯝꯂꯤꯕ ꯃꯑꯣꯡ ꯃꯇꯧ ꯃꯌꯥꯝꯗꯣ ꯎꯕꯗ ꯑꯩꯈꯣꯏ ꯏꯃꯥꯁꯤ ꯌꯥꯝꯅ ꯀꯞꯂꯝꯃꯤ ꯑꯗꯨꯒ ꯑꯆꯧꯕ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯕꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯂꯒ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯑꯩꯈꯣꯏ ꯏꯃꯥꯁꯤ ꯀꯔꯤꯃꯠꯇ ꯈꯟꯊꯕ ꯇꯧꯗꯨꯅ ꯆꯣꯡꯊꯈꯤꯔꯝꯃꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯗꯗꯥꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯒ ꯑꯩꯈꯣꯏ ꯗꯗꯥꯕꯨ ꯏꯃꯥꯅ ꯆꯦꯖꯦꯠ ꯀꯣꯟꯁꯤꯜꯂꯗꯨꯅ ꯃꯊꯛꯇ ꯄꯨꯈꯠꯂꯛꯑꯝꯃꯤ ꯑꯩꯈꯣꯏ ꯗꯗꯥ ꯑꯁꯤ ꯃꯊꯛꯇ ꯍꯦꯛ ꯄꯨꯈꯠꯂꯛꯄꯒ ꯏꯃꯥꯅ ꯑꯩꯈꯣꯏ ꯗꯗꯥꯒꯤ ꯃꯅꯥꯀꯣꯡ ꯃꯌꯥꯗꯨꯗ ꯆꯪꯁꯤꯜꯂꯒ ꯀꯔꯤ ꯀꯔꯤꯅꯣ ꯈꯪꯗꯕ ꯀꯌꯥ ꯑꯃ ꯑꯩꯈꯣꯏ ꯗꯗꯥꯒꯤ ꯃꯅꯥꯀꯣꯡ ꯑꯗꯨꯗ ꯁꯣꯜꯂꯝꯃꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯗꯗꯥꯒꯤ ꯃꯀꯣꯛ ꯑꯁꯤꯗ ꯑꯃꯨꯔꯛ ꯑꯅꯤꯔꯛ ꯅꯥꯟꯊꯕꯤꯔꯝꯃꯤ ꯑꯗꯨꯗꯒꯤꯗꯤ ꯑꯩꯈꯣꯏ ꯗꯗꯥ ꯑꯁꯤ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯝ ꯋꯥꯟꯊꯈꯤꯔꯝꯃꯤ ꯑꯗꯨꯗꯒꯤꯗꯤ ꯏꯃꯥ ꯏꯕꯥꯅꯤꯅ ꯑꯩꯈꯣꯏ ꯗꯗꯥ ꯑꯁꯤ ꯌꯨꯝ ꯐꯥꯎꯕ ꯄꯨꯁꯤꯟꯕꯤꯔꯛꯑꯝꯃꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯗꯗꯥ ꯑꯁꯤ ꯃꯍꯥꯛꯀꯤ ꯐꯃꯨꯡꯗ ꯍꯤꯞꯍꯜꯂꯝꯃꯤ ꯑꯩꯈꯣꯏ ꯗꯗꯥ ꯑꯁꯤ ꯃꯍꯥꯛꯀꯤ ꯐꯃꯨꯡꯗ ꯍꯦꯛ ꯍꯤꯞꯍꯟꯈꯤꯕꯒ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯅꯅꯥꯎꯆꯥ ꯅꯪ ꯌꯥꯝ ꯊꯨꯅ ꯅꯣꯏ ꯄꯨꯄꯨ ꯊꯝꯕꯥꯜꯍꯣꯏꯒꯤ ꯃꯌꯨꯝꯗ ꯆꯠꯂꯨ ꯑꯗꯨꯒ ꯅꯣꯏ ꯄꯨꯄꯨ ꯊꯝꯕꯥꯜꯗꯣ ꯑꯩꯅ ꯌꯥꯝ ꯊꯨꯅ ꯂꯥꯛꯇꯕ ꯌꯥꯗꯦ ꯑꯊꯨꯕ ꯑꯃꯒꯤꯅꯤ ꯍꯥꯏꯅ ꯍꯥꯏꯔꯨꯆꯣ ꯍꯥꯏꯅ ꯍꯥꯏꯔꯛꯑꯝꯃꯤ ꯑꯗꯨꯗ ꯑꯩꯁꯨ ꯍꯣꯏ ꯏꯃꯥ ꯍꯥꯏꯅ ꯍꯥꯏꯔꯝꯂꯒ ꯌꯥꯝꯅ ꯊꯨꯅ ꯄꯨꯄꯨ ꯊꯝꯕꯥꯜꯍꯣꯏꯒꯤ ꯌꯨꯝꯗ ꯆꯠꯂꯝꯃꯤ ꯑꯁꯨꯝ ꯇꯧꯗꯅ ꯑꯩꯁꯤ ꯑꯩꯈꯣꯏ ꯄꯨꯄꯨ ꯊꯝꯕꯥꯜꯍꯣꯏꯒꯤ ꯌꯨꯝꯗ ꯌꯧꯁꯜꯂꯛꯑꯝꯃꯤ ꯑꯩꯅ ꯄꯨꯄꯨ ꯊꯝꯕꯥꯜꯍꯣꯏꯒꯤ ꯌꯨꯝ ꯑꯗꯣ ꯍꯦꯛ ꯌꯧꯕꯒ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯊꯣꯡ ꯑꯗꯣ ꯌꯥꯝꯅ ꯀꯟꯅ ꯊꯤꯜꯂꯝꯃꯤ ꯑꯩꯅ ꯑꯁꯨꯝꯅ ꯊꯣꯡ ꯀꯟꯅ ꯊꯤꯟꯕꯗꯨꯗ ꯄꯨꯄꯨ ꯊꯝꯕꯥꯜꯁꯨ ꯏꯃꯨꯡꯗꯒꯤ ꯀꯅꯥꯅꯣꯅꯦ ꯑꯁꯨꯛ ꯊꯦꯡꯂꯕ ꯀꯥꯟꯁꯤꯗꯕꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯑꯝꯃꯤ ꯑꯗꯨꯒ ꯊꯣꯡ ꯑꯗꯣ ꯍꯥꯡꯇꯣꯛꯂꯛꯑꯝꯃꯤ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯍꯩꯃꯥ ꯅꯅꯥꯎꯆꯥ ꯅꯪ ꯑꯣꯏꯔꯦ ꯀꯔꯤꯒꯗꯧꯕ ꯌꯥꯎꯔꯦ ꯅꯪꯗꯤ ꯑꯁꯨꯛ ꯊꯦꯡꯂꯕ ꯀꯥꯟꯁꯤꯗ ꯄꯨꯄꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄꯗꯤ ꯍꯥꯏꯅ ꯍꯥꯏꯔꯛꯑꯝꯃꯤ ꯑꯗꯨꯗ ꯑꯩꯅ ꯄꯨꯄꯨ ꯊꯝꯕꯥꯜꯗ ꯏꯃꯥꯅ ꯍꯥꯏꯔꯛꯄ ꯃꯌꯥꯝ ꯑꯗꯣ ꯂꯣꯏꯅ ꯇꯝꯂꯝꯃꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯗꯗꯥꯅ ꯉꯁꯥꯏꯗꯒꯤ ꯇꯧꯈꯤꯕ ꯃꯌꯥꯝ ꯑꯗꯨꯁꯨ ꯂꯣꯏꯅ ꯋꯥꯔꯤ ꯑꯣꯏꯅ ꯄꯨꯄꯨ ꯊꯝꯕꯥꯜꯗ ꯂꯤꯔꯝꯃꯤ ꯑꯩꯒꯤ ꯋꯥꯔꯤ ꯃꯌꯥꯝ ꯑꯗꯣ ꯇꯥꯕꯒ ꯄꯨꯄꯨ ꯊꯝꯕꯥꯜꯅ ꯂꯥꯛꯑꯣ ꯑꯗꯨꯗꯤ ꯊꯤꯟꯊꯕ ꯐꯔꯔꯣꯏ ꯌꯥꯝꯅ ꯊꯨꯅ ꯆꯠꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯑꯝꯃꯤ ꯑꯗꯨꯒ ꯄꯨꯄꯨ ꯊꯝꯕꯥꯜ ꯑꯃꯗꯤ ꯑꯩꯁꯤ ꯑꯩꯈꯣꯏ ꯌꯨꯝꯗ ꯌꯥꯝꯅ ꯊꯨꯅ ꯄꯔꯞ ꯆꯠꯂꯝꯃꯤ ꯑꯁꯨꯝꯅ ꯄꯨꯄꯨ ꯊꯝꯕꯥꯜ ꯑꯃꯗꯤ ꯑꯩꯅ ꯌꯨꯝꯗ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏ ꯏꯃꯥꯁꯤ ꯑꯩꯈꯣꯏ ꯗꯗꯥꯒꯤ ꯀꯥꯒꯤ ꯂꯩꯕꯥꯛ ꯃꯈꯥꯗꯨꯗ ꯐꯝꯂꯗꯨꯅ ꯀꯞꯄꯒ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯗꯗꯥꯁꯤꯅ ꯃꯍꯥꯛꯀꯤ ꯐꯃꯨꯡꯗꯨꯗ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯀꯣꯛ ꯑꯁꯤꯁꯨ ꯃꯍꯥꯛꯀꯤ ꯌꯦꯠ ꯊꯪꯕ ꯅꯥꯀꯟ ꯑꯁꯤꯗ ꯄꯩꯔꯗꯨꯅ ꯃꯆꯤꯟꯗ ꯀꯔꯤꯅꯣꯃ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯂꯩꯔꯝꯃꯤ ꯑꯩꯈꯣꯏ ꯗꯗꯥꯅ ꯇꯧꯔꯝꯂꯤꯕ ꯃꯑꯣꯡ ꯃꯇꯧ ꯃꯌꯥꯝ ꯑꯗꯣ ꯄꯨꯄꯨ ꯊꯝꯕꯥꯜꯅ ꯃꯨꯟꯅ ꯌꯦꯡꯂꯝꯃꯤ ꯑꯗꯨꯒ ꯑꯩ ꯈꯪꯉꯦ ꯅꯪꯒꯤ ꯅꯌꯥꯝꯕꯅ ꯇꯧꯔꯤꯕꯁꯤ ꯑꯩ ꯇꯧꯒꯦ ꯀꯔꯤꯁꯨ ꯄꯥꯈꯠꯀꯅꯨꯗ ꯍꯥꯏꯅ ꯍꯥꯏꯔꯝꯃꯒ ꯄꯨꯄꯨ ꯊꯝꯕꯥꯜꯅ ꯃꯍꯥꯛꯅ ꯄꯨꯔꯛꯂꯤꯕ ꯄꯣꯠꯌꯣꯝ ꯑꯗꯨꯗꯒꯤ ꯑꯁꯦꯡꯕ ꯊꯥꯡ ꯁꯣꯔꯤ ꯑꯃ ꯁꯠꯇꯣꯛꯂꯛꯑꯝꯃꯤ ꯑꯗꯨꯒ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯁꯣꯜꯂꯗꯨꯅ ꯑꯩꯈꯣꯏ ꯗꯗꯥꯒꯤ ꯃꯃꯤ ꯑꯗꯨꯗ ꯊꯥꯡ ꯁꯣꯔꯤ ꯑꯗꯨꯅ 3-4 ꯆꯤꯡꯂꯝꯃꯤ ꯑꯁꯨꯝꯅ ꯄꯨꯄꯨ ꯊꯝꯕꯥꯜꯅ ꯊꯥꯡ ꯁꯣꯔꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯗꯗꯥꯒꯤ ꯃꯃꯤ ꯑꯗꯨꯗ 3-4 ꯆꯤꯡꯈꯤꯕꯒ ꯑꯩꯈꯣꯏ ꯗꯗꯥꯁꯤ ꯐꯃꯨꯡꯗꯨꯗ ꯇꯨꯊꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯑꯩꯈꯣꯏ ꯗꯗꯥꯅ ꯇꯨꯊꯈꯤꯕꯗꯨꯗ ꯏꯃꯥꯅ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯒ ꯗꯗꯥꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯟꯈꯤꯔꯝꯃꯤ ꯑꯗꯨꯒ ꯗꯗꯥꯕꯨ ꯀꯟꯅ ꯀꯣꯟꯁꯤꯟꯗꯨꯅ ꯀꯞꯂꯝꯃꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯄꯨꯄꯨ ꯊꯝꯕꯥꯜꯅ ꯏꯃꯥꯗ ꯁꯤꯗꯩꯗꯤ ꯀꯩꯁꯨ ꯇꯧꯔꯔꯣꯏꯗ ꯏꯁꯨꯗ ꯇꯧꯁꯜꯂꯝꯕ ꯄꯣꯠꯁꯦꯝ ꯑꯗꯨꯁꯨ ꯏꯄꯥꯅ ꯀꯛꯊꯠꯈ꯭ꯔꯕꯅꯤ ꯀꯩꯁꯨ ꯇꯧꯔꯔꯣꯏ ꯏꯆꯥꯁꯤꯗꯤ ꯀꯞꯂꯅꯨ ꯍꯥꯏꯔꯒ ꯄꯨꯄꯨ ꯊꯝꯕꯥꯜꯅ ꯏꯃꯥꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ ꯄꯨꯄꯨ ꯊꯝꯕꯥꯜꯒꯤ ꯋꯥꯍꯩꯁꯤꯡ ꯑꯗꯣ ꯇꯥꯕꯒ ꯏꯃꯥꯅ ꯄꯨꯄꯨ ꯊꯝꯕꯥꯜꯗ
ꯄꯥꯕꯨꯡ ꯀꯅꯥꯅꯅꯣ ꯏꯁꯥꯁꯤꯗ ꯄꯣꯁꯦꯝ ꯇꯧꯁꯜꯂꯛꯏꯕꯁꯤ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯑꯗꯨꯗ ꯄꯨꯄꯨ ꯊꯝꯕꯥꯜꯅ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯅꯈꯣꯏꯒꯤ ꯊꯪꯅꯕꯗ ꯂꯩꯔꯤꯕ ꯌꯨꯝ ꯑꯁꯤꯅꯅꯤ꯫ ꯌꯥꯅꯤ ꯌꯥꯅꯤ, ꯏꯄꯥ ꯇꯧꯒꯦ꯫ ꯃꯣꯏ ꯈꯛꯇꯅ ꯄꯣꯁꯦꯝ ꯇꯧꯕ ꯍꯩꯕ ꯅꯠꯇꯦ, ꯏꯄꯥ ꯇꯧꯒꯦ ꯏꯄꯥ ꯇꯧꯒꯦ, ꯀꯔꯤꯃꯠꯇ ꯈꯜꯂꯨꯅꯨ ꯏꯆꯥꯁꯤꯗꯤ꯫ ꯃꯣꯏꯅ ꯊꯥꯔꯛꯂꯤꯕ ꯄꯣꯁꯦꯝꯁꯤꯗꯒꯤ ꯍꯦꯟꯅ ꯈꯟꯕ ꯏꯄꯥꯅ ꯊꯥꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯑꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯑꯩꯈꯣꯏ ꯗꯗꯥ ꯑꯁꯤ ꯐꯃꯨꯡꯗꯒꯤ ꯌꯥꯝꯅ ꯊꯤꯡꯅ ꯆꯣꯡꯈꯠꯂꯛꯑꯝꯃꯤ, ꯑꯗꯨꯒ ꯀꯗꯥꯏ ꯍꯨꯔꯥꯟꯕꯗꯤ ꯑꯩꯒꯤ ꯁꯤꯡꯒꯥꯏꯕꯥꯛꯅ ꯀꯗꯥꯏ ꯍꯥꯏꯅ ꯍꯥꯏꯔꯛꯑꯝꯃꯤ꯫ ꯑꯩꯈꯣꯏ ꯗꯗꯥꯒꯤ ꯋꯥꯍꯩꯁꯤꯡ ꯑꯗꯣ ꯇꯥꯕꯗ ꯄꯨꯄꯨ ꯊꯝꯕꯥꯜ, ꯑꯩ ꯑꯃꯗꯤ ꯑꯩꯒꯤ ꯏꯃꯥꯁꯤ ꯌꯥꯝꯅ ꯀꯟꯅ ꯅꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯏꯃꯥꯅ ꯃꯁꯤꯒꯤ ꯑꯉꯥꯎꯕꯁꯤꯅ ꯍꯦꯛ ꯇꯧꯊꯣꯔꯛꯄꯁꯤꯗꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯌꯥꯝ ꯃꯇꯥꯡ ꯑꯁꯤꯗ ꯉꯁꯤꯒꯤꯗꯤ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯃꯌꯥꯝꯅ ꯋꯥꯔꯤ ꯑꯁꯤꯕꯨ ꯅꯨꯡꯉꯥꯏꯕꯤꯕ ꯇꯥꯔꯕꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨꯁꯨ ꯁꯄꯣꯔꯠ ꯇꯧꯕꯤꯕ ꯑꯣꯏꯅ ꯂꯥꯏꯛ, ꯁꯤꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯔꯝꯃꯨ꯫ ꯑꯗꯨꯒ ꯋꯥꯐꯝ ꯑꯃꯅ, ꯃꯌꯥꯝꯅ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯅꯠꯇ꯭ꯔꯒ ꯋꯥꯈꯜꯅ ꯁꯥꯒꯠꯆꯕ ꯋꯥꯔꯤ ꯄꯥꯍꯟꯅꯤꯡꯕ ꯌꯥꯎꯔꯕꯁꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯌꯥꯎꯔꯤꯕ ꯐꯦꯁꯕꯨꯛ ꯄꯦꯖ ꯑꯁꯤꯗ ꯊꯥꯖꯟꯕꯤꯔꯛꯅꯕ ꯍꯥꯏꯖꯔꯤ꯫ ꯑꯗꯨꯗꯤ ꯃꯌꯥꯝ, ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏꯗ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯂꯧꯖꯔꯤ꯫ ꯃꯊꯪꯒꯤ ꯋꯥꯔꯤ ꯑꯅꯧꯕ ꯑꯃꯗ ꯑꯃꯨꯛ ꯃꯌꯥꯝꯒ ꯊꯦꯡꯅꯔꯁꯤ꯫ ꯕꯥꯏ ꯕꯥꯏ꯫